Masak khangdariphaoba nongmaina kaptuna hatlamba thawongbu Tezpur awang leikhidaagi singakham malemnganba maitai misi matangda semkhiba JAC against the brutal killing of singakham malemnganba maitai Tezpur awang leikhaina akanba mongda yaningdaba phongdorakli ngasi JAC amadi lamdam adonggi miyamna mihar adubu yaningdaba phongdoktuna miyamgi oiba protest amasu Tezpur awang leikhaida tawki protest aduda lamdam adonggi nupi kayasu saruk yakhi Protest aduda saruk yakhibasing aduna thawdo adu yamna laibak chibani malemnganbagi imung manunggi miyoisingna nangliba awabada saruk yabaga loinana thawdo adugi matangda mari leinabasingna kupna chigatpiyo amadi maral laibasingi mathakta matik chaba thabak laukhatpiyo misi asigi matangda asengba ama khangdariphaoba leikhidaagi hakchang JAC amadi imung manungna loukhiroi loinana leikhidaagi imung manunggi miyoisingi ningthina ngak senbiyo haina phongdoknakhi Aigi ipuroi begati hakchang loukhiroi mana yumpu bane macha jinji mana chimane ai jinji ki do banati ye ai ri cha jinji kamai chim doino praja meyamna aigi ipuroi ba pe miyar pu pudo bana bateng bang biyo khara ningai sangdana ba hadi moina gari se khara launa khona ba tawraga tawna badagi mayam thongna poda dum kapam bane kashu yamna chena ba matam nate ba tasengna sauna badagi ngakhna badagi khulai ja thage na thaba nate tasengna hat lage na khallaga intentionally direct lak bane mari leina ba jingna ibung ikwa leibak ki pandiri ba mapi mapa khuding makna langla langjin puthok piu asing baji puthok piu aigi baba da ngasi tari ba dasase kanagumba amagi imungda ko ngasi leiriba kanagumba amagi imungda tarakpa su yai safety sungoi oidraba leibagla kaino haibam su khangdre